इसन नहीं थबम चलो की होय अदो नोय प्रैक्टिकल एग्जाम दुबो लोइखरबो औ लोइखे दाचो अदुदि मतम खरा सुति थारेने को थारे अदो दाचो काय चतोइनो यामगंद्रो अइसे थबक के मियम उन दवो मा थबक चथोक्त्रिङाइदा उनसि लावन हारपा ओ अदु सागलो सेला मोय खुराइ होय चतोइ दाचो बेग से पुसलो से नाखो को समजेट अमता हाथ खीगे ओ तारी ब्रो नोंग फादुक सो अंगांग से स्कूल दा थिनबि याबनी नोंग मत हनेंग बिदे हो तारी ब्रो आइन हाइसे नंगोंदने आइना सिदै सिदा इमुगी थबक से मुलोशनी चाग अमुलोशनी अंगांग से मुलोशनी स्कूल थिनबसि फावबदी नंग थिनबि याबनी नसक तो उबदने आई वागा मत गांगदे लेम्पे लेजी मिंटुगो तुम सनेगे देखो लेपीगा आई लंगातन ममोजी दे निकदम न पोताबजिदा केम कारेगे आई लबी सुरुक्ता गाउदने फैदने तागिले तिरा फम्बा फाव ngमदब नंगना यामना फाव सारिनीने आई लुपिने सोलंगजी याम पामदेगो बाबा स्कूल चलो जे हो चलसी सभी ग्रो आई निकदम न ngaktam पोतागे 시지나 땅 군마이게 프로젝트네 또 합타 아니디 레게 좀 남긴다나 봐 그래도 형 잘르기 타범 줄려 Ibungo Abungo Hello Hello Dema Mo kamai tawri ge Adum lairi da ima Handakti phone ge kya tawrakidre ne Handak se kok yamna sare Angang ki pekha ga ai ki thabak ka paba sidane ai yamna ware Sigi mathakta yunga wuse amuk senari bani Madu bo dumaina dum tong leiradi liver ga do phel oidna siba tare mi Ai handak se yam wara bani Handak se mangha su yamna nuai ti ma Ibema nang laktaba su yam kuire Yam waradi ne yum sida matam khara leiro la Angang ge parikha dia kyam watlia Ma adubudi ngasi parikha loibunu mini Fareda adu dia
ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯅꯪ ꯉꯁꯤꯗꯤ ꯅꯨꯃꯤꯠꯁꯨ ꯐꯩ ꯑꯉꯥꯡꯗꯣ ꯌꯥꯝ ꯍꯦꯛ ꯍꯥꯏꯗꯣꯛꯄꯒꯅꯦ ꯄꯨꯔꯒ ꯍꯦꯛ ꯂꯥꯛꯑꯣ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯏꯃꯥ ꯑꯗꯨꯅ ꯐꯔꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯊꯝꯃꯦ Wah, gimana? Hey, ngươi nhà bỏ kìa. Ấy, yêu cái chuyện gì bố? Người na pan pi bro. Tono. Ngươi cái nào thì nãy ý thằng bác pan là pi nó. ꯑꯁ ꯀꯅꯥꯒ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯅꯔꯨꯔꯒꯦ ꯇꯥ ꯊꯥꯅꯤꯟꯒ ꯅꯣꯏ ꯇꯦꯝꯅꯒꯗꯨꯅ ꯑꯩꯒꯤ ꯌꯨꯇꯨꯕ ꯄꯥꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯃꯣꯏ ꯊꯕꯛ ꯑꯃꯨꯛ ꯂꯩꯇ꯭ꯔꯕ꯭ꯔꯕ ꯂꯩꯇ꯭ꯔꯕ ꯆꯠꯂꯣ ꯑꯩ ꯊꯕꯛ ꯄꯤꯒꯦꯁꯨ ꯆꯠꯂꯣ ꯏꯁ ꯁꯤꯀꯤꯁꯨ ꯊꯣꯛꯇꯕ ꯅꯪꯅ ꯃꯤꯉꯣꯟꯗꯒ ꯊꯕꯛ ꯄꯤꯔꯨꯗꯣꯔꯤꯅꯤꯅꯦ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯊꯕꯛ ꯁꯨꯅꯤꯁꯨ ꯈꯪꯗꯦ ꯅꯣꯡꯉꯥꯟꯕꯗꯩꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨ ꯉꯥꯎꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯎꯕ ꯃꯤꯅ ꯃꯃꯤꯠ ꯅꯥꯕꯗꯩꯅ ꯉꯥꯡꯉꯛꯏꯗꯣ ꯍꯦ ꯅꯪ ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯍꯧꯔꯛꯄ ꯍꯥꯏꯕꯨ ꯀꯩꯅꯣ ꯊꯕꯛ ꯑꯃ ꯇꯧꯖꯔꯝꯕꯗꯨꯁꯨ ꯅꯔꯝ ꯆꯠꯇꯨꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯑꯦ ꯑꯩ ꯏꯊꯟꯇ ꯌꯨꯝꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯄꯥꯜꯂꯒ ꯂꯩꯗꯣꯏꯅꯣ ꯂꯦꯛꯆꯔ ꯇꯧꯕ ꯄꯥꯝꯕ꯭ꯔꯕꯨ ꯈꯨꯟꯅꯝꯅꯤ ꯆꯠꯂꯛꯀꯅ ꯀꯔꯅꯁꯨ ꯆꯠꯄꯤꯔꯣ ꯀꯗꯥꯏꯗꯒꯤ ꯁꯦꯟꯅꯣ ꯁꯦꯟꯕꯨ ꯎꯗ ꯋꯥꯗ ꯄꯥꯟꯕ꯭ꯔꯣ ꯗꯤꯟꯅ ꯋꯥꯌꯥꯡꯉꯅꯨ ꯀꯔꯅꯁꯨ ꯆꯠꯄꯤꯔꯣ ꯑꯣꯅꯦ ꯁꯨꯛꯄꯤ ꯍꯦꯛ ꯄꯤꯔꯔꯣꯏ ꯌꯨ ꯊꯛꯄ ꯑꯃꯨꯛ ꯆꯠꯂꯨꯗꯣꯏ ꯑꯣꯏꯔꯝꯅꯤꯅꯦ ꯑꯣ ꯅꯪ ꯄꯤꯔꯔꯣꯏ ꯁꯨꯛꯄꯤ ꯍꯦꯛ ꯄꯤꯔꯔꯣꯏ ꯑꯌꯣ ꯈꯪꯕ꯭ꯔꯥꯗꯣ ꯃꯤꯅ ꯋꯥ ꯉꯥꯡꯉꯛꯄꯒꯤ ꯏ ꯍꯦꯛꯂ ꯂꯥꯏꯉꯩꯁꯤꯗ ꯅꯪꯅ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔ ꯅꯪ ꯂꯩꯕ ꯀꯥꯟꯗꯗꯤ ꯆꯠꯂꯣ ꯅꯄꯥꯝ ꯆꯠꯂꯣ ꯑꯣ ꯆꯠꯀꯅꯤꯌꯦ ꯅꯪ ꯍꯥꯏꯗꯁꯨ ꯆꯠꯀꯅꯤꯌꯦ 인들의 부스터 이제 ꯑꯕꯨꯡꯉꯣ ꯂꯥꯛꯑꯦ ꯏꯃꯥ ꯑꯩꯈꯣꯏ ꯁꯤꯒ ꯏꯕꯨꯡꯉꯣꯒ ꯂꯥꯛꯑꯦ ꯏꯆꯦ ꯑꯉꯥꯡꯁꯦ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝꯗ ꯑꯗꯨꯝ ꯄꯨꯔꯛꯑꯕꯣ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯟꯗꯤ ꯌꯥꯎꯔꯤꯗ ꯅꯇꯩꯗꯣ ꯃꯁꯛ ꯌꯦꯡꯅꯤꯡꯃꯟꯗꯕꯗꯒꯤꯅꯦ ꯁꯨꯇꯤ ꯍꯦꯛ ꯊꯥꯕꯒ ꯌꯨꯝꯗꯒ ꯆꯪꯗꯒꯩ ꯑꯗꯨꯝ ꯂꯥꯛꯑꯕꯅꯦ ꯀꯗꯥꯏ ꯏꯁꯨ ꯂꯥꯛꯑꯦꯗꯤ 이수 ꯂꯥꯛꯑꯦꯗꯅ 이수ꯕꯨ ꯑꯦꯛꯖꯥꯝ ꯐꯖꯅ ꯇꯧꯔꯝꯕ꯭ꯔꯣ ꯑꯧ ꯅꯨꯡꯉꯥꯏꯔꯝꯃꯦ ꯕꯨꯕꯣꯛ ꯃꯔꯝ ꯃꯣꯛꯄ 이수니 ꯑꯦꯛꯖꯥꯝ ꯅꯨꯡꯉꯥꯏꯕꯒꯤ ꯅꯪ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉ ꯆꯥꯊꯣꯛꯁꯤꯀꯣ ꯉꯥꯏꯈꯣ ꯅꯄꯥ ꯌꯨ ꯉꯥꯎꯕꯗꯨꯗꯤ ꯀꯝꯗ ꯍꯧꯔꯤ ꯌꯨ ꯑꯗꯨꯝ ꯉꯥꯎꯍꯧꯔꯤ ꯕꯨꯕꯣꯛ ꯇꯧꯅꯤꯌꯦ ꯃꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒꯅꯦ ꯏꯁꯨ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯑꯕꯣꯛꯀ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯁꯤ ꯍꯩ ꯅꯪꯕꯨ ꯏꯟꯁꯥꯡꯒ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯣ ꯑꯥꯎ ꯂꯣꯏꯔꯦ ꯏꯃꯥ ꯑꯗꯨꯗꯤ ꯊꯣꯡꯇꯣꯛꯎꯔꯣ ꯉꯟꯇꯥꯅ ꯆꯥꯊꯣꯛꯁꯤ ꯏꯃꯥꯁꯨ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ ꯍꯣꯏ ꯏꯃꯥ ꯆꯪꯉꯣ 이붕어 스쿨 유니폼 홍도어스 라
이붕어 낭 아묵 잣다오라브라 빠봉 아이 ꯆꯠꯇꯧꯔꯦ 낭기 산젠봉기 타박두보 로이드리브로 ꯂꯣꯏꯗ꯭ꯔꯤꯗ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕꯁꯤꯡꯗꯨꯅ ꯃꯔꯣꯜ ꯑꯃ ꯇꯟꯕꯅꯦ ꯃꯤꯁꯇ꯭ꯔꯤꯅ ꯃꯔꯣꯜ ꯑꯃ ꯃꯋꯥ ꯄꯦꯠꯄꯅꯦ ꯅꯨꯃꯤꯠ 4ꯅꯤ 5ꯅꯤꯗꯤ ꯂꯩꯔꯛꯄ ꯇꯥꯔꯤ खरा थुना लोइख्रबदी फाख्रनिदको इपासे हक्चांगसु कया नुंगाइते मंगहादसु अफब खुदम अमत उदि ꯃꯪꯒꯤ ꯋꯥꯕꯨ ꯄꯥꯕꯨꯡ ꯋꯥꯈꯟꯒꯤꯁꯨ ꯃꯈꯥ ꯌꯥꯝ ꯄꯣꯟꯕꯅꯦ ꯌꯥꯝ ꯍꯦꯟ ꯈꯟꯖꯟꯕꯤꯔꯨꯅꯨ नंबो यारबदी नोंनिनी तंग योमदा लेहनिंख्रेदको पाबा ꯑꯩ ꯉꯁꯤ ꯆꯠꯇꯕ ꯌꯥꯔꯣꯏꯌꯦ ꯁꯦꯟꯖꯨ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯊꯕꯛꯇꯣ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯁꯦꯟꯗꯣ ꯂꯧꯔ ꯂꯥꯛꯑꯒꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ 다로야, ए सिंगेबा काखलो फमलाव 다로야, पावम तारबो. करी पाउनो खुरानी थेमदो ngरांदगी मांगरेना मयाम संगन कोथि थिनोइने. मामदुदी मसांगमददना चथोक्तना लेदाइने मोय मी लोय पाव फाउनर जालो फाउनरेना हाये. कनामतना खंगेना हायदा माले. मादो हंतकसे याम तोइना मंगाकने ने गोंदा वारी तरोमने. ओ खुरानी थेमदो मसासु याम सोक्सन्ना कुचु कुमेंगदो इता तारागा मादी कइदुबु यावर जालो अदो खुरामंगी तानर जालो अदुदि खंगदे दालोया. अदो इचनबुल लेगिबो दालोया. लेखिबनी चा इसिंग लोइसलमखिनी करिगिनो नंगना नोफे नोफे का तोरा फामिदना ए कैसु नते दालोया. अदुदि आय अमुक चलुगी दालोया. अमता हंगनरुगी. चलो चलो
이바이 마음의 미시세 얌나 찡네 마부 미가 khana chainabaga yaukibro Leite, mai jainabum leite. ma amado masa su ngamkidabani chingkhongda matau karamna leiramlibno khalubada yamna chingnaba phawi Mamang da sumna maning laika da mi laiki de haina tai. Masi lighting ga mari lainam do mali. phare horense maiba mangi hoida chalaga mayam watanarasi khuraduna sigumbagi maramda hena muna khangani adudi horen mayam chalasi bai Hoi chalusi. phare bai ayong chalogi Daloya, sida laamiro. au la amine ado horense khura mangi hoida mayam watana gadablai nangsu khara lao ko Hoi, lake daloya. phare adudi ong chalugi Ngài chân Cây gino, cây hai cái hai nọ. không xin là đã tông ra. Ai kèm ta khăng đi, ai chơi cái. Ngài chân phần này mà mình ai là direct ông hay indirect ông hay tàu xe. Bảo hôm đi xung quanh đi. Ai năng ngon thế nè, lấy cái gì mà nó bắt đầu nó khăn bắt đầu cái hiện nè, hiện bảo mà ta khăn bằng không? Tàu nu đây chân ai năng ngon mà tầm liền bagi nung xin là xe hai bên nè. Ta xem là nung xí bagi hai bên này, yam chọc thóc cái nu da. Chọc thóc bông thóc bagi wana tiye. Yare mà khát ta bira no, ai chơi cái. Ngài chân nang bảo hôm đi ya de. Ai chơi cái. Ngài chân ngài xí bảo hôm đi ra là kịp.
ꯗ ꯃꯥꯃ ꯅꯤꯡꯊꯦꯝꯒꯤ ꯍꯛꯆꯥꯡ ꯂꯩꯐꯝ ꯇꯥꯛꯂꯝꯕꯗꯣ ꯃꯗꯨꯃꯛꯇꯤ ꯑꯩ ꯊꯥꯖꯗꯦ ꯃꯍꯥꯛꯇꯤ ꯀꯅꯥꯝꯇ ꯂꯩꯖꯗ꯭ꯔꯕꯤ ꯃꯔꯣꯟ ꯊꯣꯛꯇ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯅꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯕꯨ ꯎꯃꯪ ꯑꯁꯤꯗ ꯌꯦꯡꯅꯕꯁꯤꯡꯅ ꯂꯧꯇꯨꯅꯔꯒ ꯍꯥꯠꯇꯣꯛꯈꯤ ꯍꯥꯏꯅꯩ ꯃꯥꯒꯤ ꯃꯄꯥꯕꯨꯡꯗꯨ ꯀꯥꯎꯕ ꯉꯝꯗꯕꯗꯒꯤ ꯆꯤꯡꯒꯣꯡ ꯑꯁꯤꯗ ꯃꯥꯅ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯅꯤꯡꯉꯝꯗꯅ ꯂꯩꯔꯤꯕꯅꯤꯅꯦ ꯃꯤꯁꯤ ꯑꯁꯤꯒ ꯃꯥꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤ ꯈꯨꯔꯥꯏꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯦ 이붕어 ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤ ꯂꯩꯈꯤꯗꯕꯁꯤ ꯃꯇꯝ ꯁꯥꯡꯅ ꯊꯣꯛꯂꯨꯗ꯭ꯔꯕꯅꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 12 12ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯊꯣꯛꯈꯤ ꯑꯗꯨꯗꯁꯨ ꯅꯤꯡꯊꯦꯝꯗ ꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯂꯥꯏ ꯐꯠꯇꯕ ꯊꯦꯡꯅꯔꯨꯕꯗꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯒꯨꯝ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯂꯧꯈꯤ ꯈꯨꯔꯥ ꯑꯩꯅ ꯁꯨꯝ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯇꯣꯏꯅ ꯃꯪꯂꯥꯛꯅꯒꯜꯂꯤ ꯍꯥꯏꯅ ꯇꯥꯏ ꯑꯩꯁꯨ ꯇꯥꯈ꯭ꯔꯦ ꯊꯧꯗꯣꯛꯇꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯃꯥꯍꯣꯏꯅ ꯋꯥꯔꯤ ꯂꯤꯕꯗ ꯇꯣꯏꯅ ꯃꯪꯂꯥꯛꯅꯕꯒꯤ ꯋꯥꯔꯤ ꯂꯤꯕꯤ ꯈꯨꯔꯥ ꯑꯩꯈꯣꯏ ꯄꯥꯕꯨꯁꯨ ꯍꯟꯗꯛꯁꯦ ꯃꯪꯂꯥꯛꯅꯒꯜꯂꯤ ꯍꯥꯏꯔꯝꯃꯤ ꯄꯥꯕꯨꯡꯗꯣ ꯃꯁꯥ ꯉꯝꯗꯦ ꯑꯩꯕꯨ ꯆꯠꯊꯣꯛꯈꯤꯅꯨ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯔꯝꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯑꯍꯟꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯈꯪꯂꯕꯗꯤ ꯅꯪꯁꯨ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗꯤ ꯐꯠꯇꯗꯦꯅ ꯐꯔꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯅꯤꯡꯊꯦꯝꯅ ꯆꯪꯂꯣꯏ ꯎꯔꯣꯏꯗꯕ ꯃꯐꯝ ꯈꯔ ꯆꯪꯂꯝꯒꯅꯤ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯅ ꯂꯩꯔꯝꯃꯤꯕ ꯃꯐꯝ ꯑꯗꯣ ꯃꯤꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯔꯤꯕ ꯃꯐꯝꯅꯤ ꯑꯗꯨꯅ ꯇꯤꯈꯦꯠꯀꯅꯨ ꯂꯥꯏꯈꯦꯠꯀꯅꯨ ꯆꯥꯁꯥ ꯗꯥꯂꯣꯌꯥ ꯄꯨꯂꯤꯁꯇ ꯇꯥꯛꯄꯅ ꯐꯔꯣꯏꯗ꯭ꯔꯣ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯁꯨꯝꯅ ꯂꯩꯈꯤꯗꯕꯁꯦ ꯐꯅꯗꯤ ꯌꯥꯝꯃꯤ ꯇꯥ ꯏꯅꯥꯎꯕꯤ ꯍꯣꯏꯒꯤ ꯄꯥꯕꯨꯡ ꯂꯩꯈꯤꯗꯕꯗ ꯇꯥ ꯏꯅꯥꯎꯕꯤꯅ ꯀꯦꯁ ꯑꯃ ꯊꯥꯡꯒꯠꯈꯤꯕ ꯑꯩ ꯈꯪꯍꯧꯏ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯐꯪꯗꯕꯗꯒꯤ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯑꯗꯣ ꯏꯕꯥꯏꯗꯤ ꯀꯔꯤ ꯈꯜꯂꯤ ꯑꯩꯒꯤ ꯏꯄꯥꯕꯨ ꯗꯥꯛꯐꯝ ꯇꯥꯅ ꯇꯝꯊꯤꯅ ꯍꯥꯠꯄꯗ ꯆꯦꯟꯅꯔꯤꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯂꯥꯏ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯃꯥꯂꯦꯝꯕ ꯐꯤꯡꯀꯠꯈꯤꯅꯨ ꯇꯞꯊꯧ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯈꯨꯔꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯁꯤꯒꯨꯝꯅ ꯊꯣꯛꯄ ꯃꯇꯝꯗ ꯈꯨꯔꯥꯅꯁꯨ ꯑꯩꯅ ꯍꯩꯖꯕ ꯏꯍꯩ ꯈꯔ ꯑꯁꯤꯅ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯂꯥꯟꯖꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯑꯩꯅ ꯀꯟꯕ ꯉꯝꯗꯕꯁꯦ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯈꯨꯔꯥꯅ ꯍꯣꯠꯅꯕꯤꯕ ꯃꯌꯥꯝꯗꯣ ꯅꯆꯥ ꯑꯩꯈꯣꯏꯁꯨ ꯈꯪꯖꯩ ꯈꯨꯔꯥ ꯂꯩꯕꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯈꯨꯔꯥꯕꯨ ꯊꯥꯖꯕꯒꯤ ꯃꯌꯥꯝꯅ ꯈꯨꯔꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯅꯤ ꯈꯨꯔꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯀꯩ ꯇꯧꯕ ꯌꯥꯏ ꯇꯥꯛꯄꯤꯌꯨ ꯈꯨꯔꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯌꯥꯏ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯍꯥꯏꯕꯕꯨ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯅꯤ ꯃꯥꯏꯕ ꯑꯩꯒꯤꯁꯨ ꯇꯧꯕ ꯉꯝꯕꯒꯤ ꯄꯥꯡꯈꯩ ꯑꯃꯈꯛ ꯂꯩ ꯄꯥꯡꯈꯩꯗꯨ ꯂꯥꯟꯈ꯭ꯔꯕꯗꯤ ꯑꯩꯁꯨ ꯄꯥꯝꯕꯩ ꯂꯩꯇꯦ ꯑꯗꯨꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯊꯣꯛꯇꯅꯕ ꯑꯃꯝꯕ ꯑꯊꯦꯡꯕꯗ ꯆꯪꯂꯣꯏꯗꯕ ꯃꯐꯝꯗ ꯆꯪꯒꯅꯨ ꯇꯤꯈꯦꯠꯀꯅꯨ ꯂꯥꯏꯈꯦꯠꯀꯅꯨ ꯃꯄꯨꯕꯨ ꯊꯥꯖꯕ ꯊꯝꯃꯨ ꯑꯣꯖꯥ ꯅꯤꯡꯊꯦꯝꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯁꯨꯝꯅ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯦꯛꯁꯤꯟꯅ ꯆꯠꯁꯤꯀꯣ
Ibai, wakhal yamna sonthabiganu. Aikhoi myam leiribasidi. Nungaitaba ama hek lebada nasenda pau pibiro. Khura, adudi aikhoi myam amuk yaujakhrage. Fare fare yauro. Chachi myam. Daluya, sidala amiro. Au, thoksom da thabam jangamani. Oh, Ado, ngaikhoni. Itok chawbudubo thakpa khara handribo. kadai daino da daluya. Nonga ba daino mitaba phau. Adung ngawdana leirabani. Ai kamai ngangna duino khangdre. Adumai thabak tudi kamai tawkhre. Thabak mapuna ta thupirak Hojikne ma senga amanta tani khangdre. Aina ne yumse pura puraga leirabani. Ai thabak sune matam jana chappa ngamdre. Angang senabagi mathaktuda ma so muk senaribani. Ish, adudi masu bhab tamande he. Daluya na ma se wakhal tanaba amukta haibiramu. Ma wakhal tanaba ngangbinaba kanamta leitre. Ma ubada mina thina ngangnarabani. Hoi phare. Ai ma wari sarage. Adudi daluya ai chalukike. Thabak ama jatkadaba sune. Hoi. Kona amuk thengnarase. Chalukike daluya. Chalo. Kana ngang hoisa no ne. Ngakuo. Ibungo, adonda chakhinuo phatiye. Sidi abungo ni ne. Ngakuo. Ibungo, kadai dunu nang chalibudubo? Abungo, ngaikuo haibane. Kadomda chatkre. Abungo. Bema, nombo ka joro gini, Bema, Lembia, se, tong ka pango mi, Lembia, mi tong ka pango se. Ije, kedorage. Ije, ogono se ije. Bema, kasi se. Mai ba mangi tong ka kong salo, auda salo. Hoi ima. Bema, se, mi tong ka pango. Bema, nombo ka joro se. Se, tong ka pango se. Khura. Kaidore beba. Amta chase. Akoi se do mangak na dana thaba yahudre. Amta chase khura. Chasi. Changbiro khura. Sangasi.
마, 뭐가 저렇게 새? 김정수 방문실, 마, 김정수 방문실. 너 어디 밥을 학들이시 뭐? 덤비로 쿠라. 김정수 방문실. 이때마. 붕어 새, 근데 얘기 새 붕어. 이베마. 다이린 간에 친구자 입덕 넣으러 그렇도록. 호이 부럽게 쿠라. 이너 떠오르시 붕어. 시다 레이저레 쿠라. 까다이 비로. 할로이. 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 인추. 베마, 베모. 이제 남부 와칸 따라보. 새, 남의 동도 방문실. 이때마. ngakto puthakisno lai fatabagi nungsini adubo aina ngamba makai di phada jarabani ngak leira wakal laani 이붕아, 라이 파타바이 농시 아이지보. mamangda maring lakai da thogi buthodok tu ningsingliko 능창이. 아이 자시다. 아둠 나가. 이붕아. 낭는네 이 아누피세 라이 파타바데기 ngakthokpiuko ibungone sangani haiba khudingma teima thaurang tawgeko itema matam kharadi mabune matomda thadokpiganu kharani thina senabi batai makha tana ne asumna hek tawruklabadi ai hekta kawbirao panthadana laksagi ha yengbiuko ibunga 쿠라. 이세시 그슈 떠오르이드로. kaisu taroroi ningthina ne mikup na hum singna na khoina khara sena batabani hadudi taima nanaw mu chatlage chalo ko ibunga chale yoro 부부 hui 마도 가더라게 마마로 kasu tawdeda 림비 오이님 뽀 이때 그도 몰라보노. 시대가 뭐 한기니 루컴 나한테 라인 이때 유동아우도 비데 파서나 라오. 매야망다 미까지고. 아우디 타고 부디 기탱테 아도 너희제도 서가 썩히면 해봐 아이 마블 로그라인에 아무도 꼭도로 아코이 세 레이테 이때. 동들레스나 우리 방angano
ꯌꯨ ꯊꯛꯆꯔꯁꯨ ꯑꯩ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ ꯏꯇꯩ ꯌꯨꯗꯣ ꯊꯛꯇꯅ ꯋꯥꯈꯜ ꯇꯥꯅ ꯂꯥꯛꯑꯣ ꯑꯗꯨ ꯈꯟꯅꯁꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯂꯦꯁꯅꯥ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯅꯨ ꯑꯩ ꯂꯥꯛꯏꯉꯩꯁꯤꯗꯅꯦ ꯅꯣꯏ ꯆꯦꯗꯣ ꯄꯨꯖꯈ꯭ꯔꯒꯦ ꯑꯝꯇ ꯀꯧꯊꯣꯔꯛꯑꯣ ꯏꯆꯦ ꯃꯁꯥ ꯉꯝꯗꯦ ꯏꯇꯩ ꯇꯧꯅꯨꯗ ꯂꯦꯁꯅꯥ 이때 양 투는 살로 이말아니야 난 나한테 자러 ꯃꯁꯤ 상호나 하여가 따이도 뭉쳐크러자노네 그나가노네 마가 와리 샤너리지보 베마 베모 너무 와칸다라보 낭나 가다이도 뭉쳐루리바 나시에싱 학도 세나오 하여가 그나가노 낭나 마판도 와리 샤리두나 호 이때도 나옵니다 말라 아이디 거리 하렵니바 말라 아이부 거리기노 하바 호 이때도 용돈 나오실라가 이제 나오라이바 시트리노 마 아이 탱너르마디 칸거담니 마이도드네 원을 핵 타거담니 마 베마 이제 하고는 못하 이마, 아이 그대로게. 온낭제 망앙나바다기네 하고빠 ngamdadana leiba aduda maiba mangido kawroga phathalliba isha wakhan dabaje ima nungai 이마 난 그대로게 이마 그슈 저우디에. mamase kasu tawde makoksi eidana ne sum hipi 이찬 그래도래 맞죠? 이문가 미임을 짱기부도나 막혼은 따이. ꯑꯩ ꯍꯧꯖꯤꯛ ꯗꯨꯀꯥꯟ ꯆꯠꯂꯨꯕꯅꯤ ꯀꯅꯥꯝꯇ ꯆꯪꯈꯤꯕ ꯊꯣꯛꯈꯤꯕ ꯎꯗꯦꯅ 맞죠? ꯍꯥꯏꯌꯨꯅꯦ ꯑꯩ ꯍꯟꯗꯛꯁꯦ ꯃꯪꯍꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯈꯨꯔꯥꯝ ꯍꯥꯏꯕꯅ ꯂꯤꯕ ꯋꯥꯔꯤꯗꯨꯒ ꯑꯩꯉꯣꯟꯗ ꯇꯧꯏꯁꯤꯒ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯇꯥꯆꯧ. ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯃꯀꯨ ꯃꯉꯩꯗꯣ ꯑꯣꯏꯔꯝꯒꯅꯤ ꯇꯥꯆꯧ ꯌꯥꯔꯒꯗꯤ ꯌꯨꯝꯗ ꯆꯠꯊꯣꯛꯄꯤꯒꯅꯨ. ꯑꯩ ꯌꯥꯝ ꯀꯤꯔꯦ ꯇꯥꯆꯧ. ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯊꯥꯆꯧ ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯇꯉꯥꯏ ꯐꯗꯕ ꯊꯕꯛ ꯅꯠꯇ꯭ꯔꯗꯤꯅꯦ ꯀꯩꯁꯨ ꯆꯠꯊꯣꯛꯑꯣꯏ ꯑꯗꯣ ꯑꯩ ꯍꯟꯗꯛꯀꯤ ꯄ꯭ꯔꯣꯖꯦꯛꯇꯣ ꯑꯗꯨꯒꯤ ꯃꯤ ꯑꯃ ꯎꯅꯒꯗꯕꯗꯤ ꯂꯩ ꯑꯩ ꯍꯧꯖꯤꯛ ꯆꯠꯀꯗꯕꯅꯤ ꯑꯗꯣ ꯅꯪ ꯈꯨꯔꯥꯝ ꯍꯥꯏꯕꯅ ꯂꯤꯕ ꯋꯥꯔꯤꯗꯣ ꯀꯥꯎꯔꯅꯨ ꯏꯁꯥꯒ ꯃꯩ ꯑꯃ ꯑꯗꯨꯝ ꯂꯣꯏꯅꯧ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯃꯩꯈꯦꯠ ꯑꯃꯗꯤ ꯑꯗꯨꯝ ꯄꯥꯏꯔ ꯂꯩꯌꯨꯀꯣ ꯐꯔꯦ ꯐꯔꯦ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ
ngeko. Ati ngeko. Eito, udu kuyi nangde. Kama tori. ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯊꯛꯄꯗꯣ ꯈꯔ ꯍꯟꯗ꯭ꯔꯤꯕꯣ ꯐꯤꯕꯝꯒꯗꯣ ꯌꯥꯝ ꯁꯣꯛꯆꯜꯂꯝꯃꯦꯅꯦ 이씨, 밑대고 와, 너래 낭수. 아고 액상 키퍼리자네. ꯍꯣꯏꯅꯦ ꯂꯦꯝꯕꯤ ꯂꯧ ꯂꯥꯛꯃꯤꯔꯣ 마네, 나랑 술 라면. 아두가 마이 뭐라 비드나 말레 티가 하질락잖아. 아이 무슨 티네 로 강자네. ꯅꯪꯒꯤ ꯅꯋꯣꯡꯗꯨꯗ ꯃꯤ ꯃꯁꯤꯗꯣ ꯀꯔꯥꯏ ꯄꯨꯍꯟꯅꯤꯡꯅꯤ ꯌꯨꯗꯣ ꯊꯛꯇꯅ ꯐꯖꯅ ꯋꯥꯈꯜ ꯇꯥꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯐꯖꯔꯤꯕ꯭ꯔꯣ 아씨, 내가 뭐라 봐. 말랭이 락스누, 랭데 똑스누, 아이스 와비루누. 아동에고. 난 우시 보나 또 뒤지지까지는. 능게기 레익 때문에니 예우시 아이사 싸우래. 능기링에니 노하이비니다. 아이기 때문에 보고 댕기 렉처 비디오서로 내 힘도 돈을 판절로 셀라게 아이셀레 바이. 이마. 이마. Abungo. 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 Mama. Ngako. Abungo. Mangi bungo. Adon da zan kinu wabati. Mangi bungo. Ngai khoi mi. Abungo, ngai khuo. Ngai khuo. Ngai khoi bne. Abungo, ngai khuo. ꯑꯩ ꯍꯤꯃꯪꯗ ꯎꯔꯝꯕꯗꯨꯒ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦꯗ 이마! 붕어! 마귀 렘비
마디 온통 벤키드레고. 우버, 거의 마도 할라르죠. 렘비, 무이쇼나 이제 아까리 고모 하베노. 저이봐, 이봐봐도 하루에. 넌 끄나? 아잉가 된 것이다 나한테 그대로. 아잉 하리 지나온다 니니. 너야. 에, 이봐이. 파모. 거리 레이래 이봐이. 너야. ngarang numidang ay angakpo mathengari. 거리 노 이봐이. 핵다 해비요. Aina ngarang numidang ta thwa halpada. Maning lairak sida lembi do leptuna laiba. 하. 렘비 해봐. 마디 matau 그럼나. Baya, ay sumabu u ngangak. Akiba mapauki. Ay pothapam khangari. Loya. Umang sida mayam na lay haiba akiba. Ay munna khangtabu pam. 이봐이. taha phireblo birunuko. mayam ingna tamna kari tawya habdo tanakisi. 이봐이. 거리 떠오래. Ay chalage loya. 렘비. 이찬. 하이, 이찬. kaito resi. Holo. Nami to bango. Holo. Sei. Nami to bango sei. kuran. Isen to kainom to kre. Manglak na dei phada ba yadre. Amko lakyo yara ka dikhar tun. Hoi. Hai. I찬. sei. Nami to bango sei. Sei. Nami to bango. Sei. Nami. I찬. kaito ro ke sei. Hogolo.
哎，站起，那边就帮我去，去，好了，罗亚，这个走，对，是，嘿，소리가 내버렸어. 라이시기 난 심심과 고사의 응답다리를 sak하는 그러고 그럼, 시달래 저리. 그래, 이젠 기지고. 로야, 마시 nangna suhina khangabani. Laisat oina santoroklibani. Laihong asi ahanbada manglan oina tawrambi. Adudagi umang asida leiba hyang athobana thawai asi kopupuna tawai. Aduga mi leitaba asikpa tanza lauraga umang asida kautoktuna thawai asi yamna tamthiba mawngda lawi. Maram aduna ahal laman singna wai sanaba haina kaunaribani. ꯑꯗꯣ ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯒꯤ ꯃꯔꯝꯗ ꯃꯔꯤ ꯃꯈꯣꯡ ꯀꯅꯥꯝꯇ ꯈꯪꯗꯦ ꯍꯥꯏ. ꯃꯥꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯁꯛꯁꯦ ꯑꯗꯨꯝ ꯍꯥꯠꯂꯦ ꯍꯥꯏꯅ ꯍꯥꯏ. ꯃꯁꯤꯕꯨ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯗꯨ ꯌꯥꯝꯅ ꯆꯨꯝꯂꯕꯅꯤ ꯂꯣꯌꯥ. ꯑꯗꯨꯒ ꯅꯈꯣꯏꯁꯨ ꯆꯪꯕ ꯐꯠꯇꯦ ꯍꯥꯏꯕ ꯎꯃꯪꯁꯤꯗ ꯆꯪꯒꯅꯨꯀꯣ. ꯑꯗꯨꯒ ꯅꯪ 이선세 비법 마시는 여우러버디 능 야함나 굽나 시나가다버니 능 마카타나네 순해 떠오러버디 능 코라 거로 호이 코라 코이 식실루고 아두디네 능 코라 문 요누바 떠오르게 살레 아이 레이자 호레 코라
이붕아, ꯅꯪ ꯁꯤ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯇꯨ ꯏꯃꯥ 많이 돼. 나 댕기셨어. ꯗꯥꯂꯣꯌꯥ ꯏꯆꯟꯒꯤꯁꯦ ꯀꯔꯝ ꯀꯥꯟꯗ ꯍꯧꯔꯛꯏꯅꯣ? ꯍꯟꯗꯛꯁꯦ ꯃꯥ ꯃꯪꯂꯥꯛꯅꯩꯅ ꯑꯩꯉꯣꯟꯗ ꯍꯥꯏ. ꯏꯃꯨꯡ ꯑꯁꯤꯗ ꯃꯈꯣꯜ ꯈꯔ ꯇꯥꯏ. ꯃꯤ ꯑꯃ ꯍꯦꯛ ꯍꯦꯛ ꯆꯪꯕ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯇꯥꯏꯌꯦꯅ ꯑꯩꯉꯣꯟꯗ ꯇꯝꯃꯤ. ꯉꯔꯥꯡꯁꯦ ꯃꯥ ꯃꯪꯂꯥꯛꯅꯔꯛꯄꯗꯒꯤ ꯋꯥꯈꯜ ꯇꯥꯗꯗꯅ ꯐꯥꯊꯕ ꯌꯥꯗꯕꯗꯒꯤ ꯈꯨꯔꯥꯃꯥꯏꯕ ꯀꯧꯔ ꯐꯥꯊꯍꯜꯂꯝꯃꯤꯅꯤ. ꯑꯩꯈꯣꯏ ꯆꯦꯁꯨ ꯑꯩꯉꯣꯟꯗ ꯏꯃꯨꯡꯗ ꯃꯈꯣꯟ ꯖꯥꯠ ꯌꯥꯝ ꯇꯥꯏ ꯍꯥꯏꯔꯝꯃꯦ. ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯏꯃꯨꯡꯁꯤꯗ ꯑꯉꯥꯡ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯏ. ꯃꯄꯥꯟꯗ ꯈꯣꯡꯅ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯏ. ꯑꯩꯅ ꯃꯗꯨ ꯊꯣꯛꯂꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯑꯗꯨꯒ ꯀꯩꯗꯧꯔꯕ ꯗꯥꯂꯣꯌꯥ? ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯃꯅꯥꯛꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯑꯩꯅ ꯑꯍꯤꯡꯁꯤꯗ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯂꯦꯝꯕꯤ ꯑꯣꯏ ꯂꯩꯔꯝꯃꯤ. ꯍꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕ ꯗꯥꯂꯣꯌꯥ? ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥꯅꯦ? ꯁꯤ ꯂꯦꯝꯕꯤꯗꯤ ꯂꯩꯈꯤꯗ꯭ꯔꯦ. ꯃꯇꯧ ꯀꯔꯝꯅ ꯃꯥꯅ? ꯂꯩꯔꯝꯂꯤꯕꯗꯣ ꯂꯦꯝꯕꯤ ꯑꯣꯏꯔꯝꯂꯣꯏ. ꯃꯥꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯐꯠꯇꯕ ꯊꯋꯥꯏ ꯑꯃꯅ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ. ꯃꯃꯥꯡꯗꯁꯨ ꯏꯕꯥꯏ ꯃꯪꯂꯦꯝꯕꯅ ꯂꯦꯝꯕꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯊꯦꯡꯅꯕꯒꯤ ꯋꯥꯔꯤ ꯑꯩꯉꯣꯟꯗ ꯇꯝꯃꯤ. ꯗꯥꯂꯣꯌꯥ, 이전이 다도가 어떤 그러지 더욱 젖비로노. ꯑꯩꯁꯦ ꯊꯕꯛꯅ ꯌꯥꯗꯕꯗꯒꯤ ꯃꯥ ꯃꯊꯟꯗ ꯊꯅꯝꯂꯒ ꯊꯕꯛ ꯈꯔ ꯆꯠꯂꯨꯔꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯤꯕꯝꯁꯤꯗꯗꯤ ꯑꯩ ꯃꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯗꯕ ꯌꯥꯔꯔꯣꯏ. ꯑꯩꯈꯣꯏ ꯆꯦꯗ ꯊꯣꯛꯈꯤꯕ ꯑꯗꯨꯒ ꯏꯆꯟꯗ ꯊꯣꯛꯏꯕꯁꯤꯒ ꯌꯥꯝ ꯃꯥꯟꯅꯩ. ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦ ꯗꯥꯂꯣꯌꯥ. ꯂꯩꯁꯅꯥ, ꯃꯄꯨꯕꯨ ꯊꯥꯖꯕ ꯊꯝꯁꯤ. ꯑꯩꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤꯕꯅꯤ. ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯈꯤꯅꯤ? ꯂꯣꯌꯥ, ꯑꯩ ꯉꯁꯥꯏꯗꯣ ꯑꯉꯥꯡꯗꯣ ꯂꯧꯕ ꯆꯠꯄꯅꯤ. ꯑꯗꯣ ꯏꯅꯦꯝꯄꯣꯛ ꯍꯣꯏꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗ ꯑꯩ ꯆꯪꯕ ꯉꯝꯗꯗꯅ ꯑꯗꯨꯝ ꯍꯜꯂꯛꯑꯦ. ꯏꯃꯥꯕꯣꯛꯇꯣ ꯂꯦꯝꯕꯤ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯋꯥꯈꯜ ꯂꯩꯃꯟ ꯑꯣꯏꯗꯅ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯔꯕꯅꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯂꯦꯝꯕꯤꯗꯣ ꯑꯩꯅꯁꯨ ꯈꯔ ꯇꯥꯊꯤ ꯇꯧꯅ ꯇꯧꯕꯤꯈ꯭ꯔꯦ. ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ. ꯑꯗꯨ ꯂꯣꯌꯥ, ꯑꯩꯁꯦ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯇꯥꯟꯅꯕ ꯂꯥꯛꯄꯅꯤꯅꯦ. ꯍꯥꯏꯌꯣ, ꯀꯩ ꯋꯥꯅꯣ? ꯑꯩ ꯃꯥꯒꯤ ꯃꯤꯁꯤꯁꯤꯒꯤ ꯃꯔꯝꯗ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕ ꯄꯥꯝꯗꯦ. ꯎꯃꯪ ꯑꯁꯤꯗ ꯆꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯤꯒꯠꯄ ꯄꯥꯝꯃꯦ. ꯆꯧꯕ, ꯑꯗꯨꯝꯅ ꯇꯍꯥ-ꯇꯍꯥꯅ ꯐꯤꯔꯦꯞꯇ ꯂꯧꯒꯅꯨꯀꯣ. ꯅꯪꯅ ꯈꯪꯅꯤꯡꯂꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯈꯪꯅꯤꯡꯂꯤꯕꯅꯤ. ꯑꯩꯈꯣꯏ ꯏꯆꯟꯁꯨ ꯃꯪꯂꯥꯛꯅꯕꯗꯒꯤ ꯐꯥꯊꯕ ꯌꯥꯗꯗꯅ ꯅꯍꯥꯟ ꯈꯨꯔꯥꯃꯥꯏꯕ ꯂꯥꯛꯑꯒ ꯐꯥꯊꯍꯜꯂꯝꯃꯤ. ꯂꯩꯀꯥꯏꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯂ ꯐꯥꯎꯕꯗ ꯀꯅꯥꯝꯇꯅ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯃꯟ ꯈꯨꯝꯒꯦ ꯈꯟꯗ꯭ꯔꯤꯕꯁꯦ ꯏꯆꯝ ꯆꯝꯕ ꯋꯥꯗꯤ ꯑꯣꯏꯔꯣꯏ. ꯑꯩꯈꯣꯏ ꯑꯃꯅꯤ ꯈꯛꯇꯅ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯉꯝꯃꯣꯏ.
ꯑꯗꯨꯕꯨ ꯂꯣꯌꯥ ꯑꯩꯒꯤ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕꯁꯤꯗꯤ ꯃꯥꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯗ꯭ꯔꯤ ꯃꯈꯩꯗꯤ ꯀꯣꯛꯂꯔꯣꯏ ꯆꯥꯎꯕ ꯃꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯑꯔꯥꯏꯕ ꯑꯣꯏꯔꯣ ꯃꯥꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯒꯦ ꯈꯜꯂꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯇꯥꯟꯅꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯐꯤꯔꯦꯞꯇꯣ ꯇꯞꯅ ꯂꯧꯁꯤ ꯑꯩ ꯆꯠꯂꯒꯦ ꯂꯣꯌꯥ
ꯑꯦ ꯏꯆꯟ ꯅꯪ ꯃꯤꯀꯞ ꯊꯣꯛꯑꯕ ꯅꯁꯥꯗꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯑꯩ ꯀꯣꯛ ꯌꯥꯝ ꯆꯤꯛꯑꯦ ꯇꯥꯆꯧ ꯑꯩ ꯀꯩꯗꯧꯔꯨꯔꯒꯦ ꯉꯔꯥꯡꯁꯦ ꯅꯪ ꯃꯪꯂꯥꯛꯅꯔꯛꯄꯗꯒꯤ ꯐꯥꯊꯕ ꯌꯥꯗꯗꯅ ꯈꯨꯔꯥꯃꯪꯒꯤ ꯀꯧꯔ ꯐꯥꯊꯍꯜꯂꯝꯃꯤꯅꯦ ꯅꯪ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯥꯆꯧꯅ ꯆꯥꯛ ꯏꯁꯤꯡꯁꯨ ꯂꯣꯏꯁꯤꯜꯂꯕꯅꯤ ꯅꯪ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣꯀꯣ ꯍꯣꯏ ꯇꯥꯆꯧ ꯅꯪꯒꯤ ꯐꯤꯕꯝꯁꯤꯗ ꯇꯥꯆꯧ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯆꯠꯊꯣꯛꯇ꯭ꯔꯕꯅꯤ ꯑꯗꯨ ꯑꯩ ꯃꯤ ꯑꯃ ꯎꯅꯒꯗꯕ ꯂꯩ ꯀꯨꯏꯔꯣꯏ ꯑꯩ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯀꯅꯤ ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯝꯃꯨꯀꯣ ꯍꯣꯏ ꯇꯥꯆꯧ ꯑꯩ ꯆꯠꯂꯨꯈꯤꯒꯦ 이봐이 ꯑꯁꯤ ꯃꯇꯧ ꯀꯔꯝ ꯊꯣꯛꯏꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯖꯥꯂꯣꯌꯥ ꯃꯌꯥꯝ ꯂꯥꯛꯄꯗ ꯇꯧꯔꯝꯃꯤꯁꯤꯅꯤ ꯈꯨꯔꯥ ꯂꯣꯌꯥ ꯍꯟꯇꯛ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯁꯦ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯑꯦ ꯃꯁꯤꯕꯨ ꯂꯣꯌꯥ 시리브 미시에시 난 쿠라시 토와 얌나 동아이테 토리브 토독 시 까리 하이거드노 하이바 난 쿠라 컨드레니 헤이 아무튼 아이코 아무튼 아이코 하이브니 ꯑꯩꯅ ꯅꯪ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯎꯔꯤꯁꯦ ꯑꯅꯤ ꯑꯍꯨꯝꯂꯛꯇꯤ ꯁꯨꯔꯦ ꯃꯤꯁꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯪ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯈꯪꯐꯝ ꯊꯣꯛꯏ ꯍꯥꯏꯌꯨ ꯅꯪ ꯀꯅꯥꯅꯣ 하요. 아시행도 하요. 하요. 아두디 미시에 시그 제너리 범이셔가도 아두디 난 강브라.
이찬, 나사 ꯈꯔ 누ꯉꯥꯏꯔꯕ? ꯈꯔ ꯐꯔꯦꯗ ꯆꯤꯡꯂꯦꯝꯕ. ꯑꯩ ꯅꯣꯏꯗ ꯂꯥꯛꯑꯝꯃꯤꯅꯦ. ꯑꯣ. ꯅꯪꯅ ꯐꯒꯠꯂꯝꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯗꯥꯂꯣꯔꯥꯗꯤ ꯌꯨꯝꯗ ꯂꯩꯍꯧꯕ꯭ꯔꯥ? ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯂꯩꯍꯧꯗꯤꯌꯦ. ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯌꯦ. ꯑꯣ. ꯀꯩꯗꯧꯔꯒꯦ ꯏꯆꯥ? ꯀꯣꯛꯁꯦ ꯑꯗꯨꯝ ꯆꯤꯛꯑ ꯂꯩꯌꯦ. ꯅꯪ ꯍꯤꯗꯥꯛ ꯑꯝ ꯆꯥꯗ꯭ꯔꯕ? ꯆꯥꯏꯌꯦ. ꯑꯣ. ꯑꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯗꯧ ꯂꯩꯕꯅꯤꯀꯣ. ꯀꯩ ꯋꯥꯅꯣ? ꯀꯣꯟꯅ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯕ ꯋꯥꯅꯤꯗ. ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯌꯣ. ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯌꯣ. ꯀꯣꯟꯅ ꯍꯥꯏꯔꯒꯦꯗ. ꯐꯔꯦ ꯁꯦ. ꯑꯩꯅ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯛꯄꯅꯦ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ. Hello, 이찬. 그래. Hello. 이찬. 따브로. 그대로긴 낭고. 낭를 뭐 이렇게 고. 레시나, 이찬도 너희들가 람브로? ꯂꯥꯛꯇꯦ ꯗꯥꯂꯣꯌꯥ. ngasi ngarang si manangonda phone torambro? ꯉꯔꯥꯡꯕꯨꯗꯤ ꯃꯁꯥ ꯈꯔ ꯐꯒꯠꯂꯦ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯦ. ꯉꯁꯤꯒꯤꯗꯤ ꯀꯩꯝ ꯐꯥꯎꯅꯗꯤꯌꯦ. ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯗꯥꯂꯣꯌꯥ? 이찬도, ꯑꯩ ꯌꯨꯝ ꯍꯜꯂꯛꯄꯗ ꯃꯥ ꯂꯩꯔꯝꯗ꯭ꯔꯦ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯗꯥꯂꯣꯌꯥ? ꯑꯩ ꯑꯃꯨꯛꯇ ꯊꯤꯔꯨꯈꯤꯒꯦ. ꯅꯪ ꯁ꯭ꯋꯥꯏꯗ ꯑꯝꯇ ꯍꯪꯅꯔꯝꯃꯨꯀꯣ. ꯍꯣꯏ ꯗꯥꯂꯣꯌꯥ. 이찬!
ꯀꯔꯤꯅꯣ ꯈꯨꯔꯥ ꯇꯧꯕꯤꯔꯤꯁꯦ? ꯂꯣꯌꯥ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ? ꯈꯨꯔꯥꯅ ꯉꯁꯥꯏ ꯏꯆꯟꯒꯤ ꯐꯤ ꯄꯨꯔꯒ ꯎꯃꯪꯂꯣꯝꯗ ꯆꯠꯈꯤꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯗꯤ ꯃꯥꯒꯤ ꯐꯤꯗꯤ ꯀꯔꯤ ꯃꯅꯨꯡꯒꯤ ꯂꯧꯒꯗꯧꯔꯤ? ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯨ ꯈꯨꯔꯥ. ꯀꯔꯤ ꯃꯅꯨꯡꯒꯤ ꯐꯤ ꯑꯗꯨ ꯂꯧꯔꯤꯕ꯭ꯔꯣ? ꯂꯣꯌꯥ ꯅꯪ ꯑꯃꯨꯛ ꯇꯞꯊꯕꯣ. ꯑꯩ ꯇꯝꯅ ꯋꯥ ꯍꯥꯏꯒꯦ. ꯑꯩꯅ ꯏꯆꯟꯒꯤ ꯐꯤ ꯂꯧꯈꯤꯕ ꯂꯩꯇꯦ. ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯣ ꯈꯨꯔꯥꯗꯤ ꯁꯣꯏꯗꯅ ꯈꯪꯐꯝ ꯊꯣꯛꯏ. ꯏꯆꯟꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯇꯁꯦꯡꯅ ꯀꯅꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯣ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ. ꯍꯥꯏꯕꯤꯌꯨ ꯈꯨꯔꯥ. ꯈꯨꯔꯥ. ꯍꯥꯏꯕꯤꯌꯨ ꯈꯨꯔꯥ. ꯍꯥꯏꯕꯤꯌꯨ ꯈꯨꯔꯥ. ꯂꯣꯌꯥ ꯍꯥꯏꯕꯤꯌꯨ ꯈꯨꯔꯥ. ꯅꯪ ꯇꯧꯏꯗꯣ ꯊꯥꯗꯣ ꯂꯨꯒꯁꯤ ꯑꯃꯨꯛꯇ ꯁꯗꯨꯑꯣ ꯍꯥꯏꯕ. ꯏꯃꯥꯕꯣ, ꯃꯁꯤꯒꯤ ꯃꯥꯏꯕ ꯑꯁꯤꯅ ꯇꯧꯔꯤꯕꯁꯦ ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯩ. ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯥꯕꯨꯛꯇ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯣꯕ. ꯃꯥꯅ ꯑꯩꯒꯤ ꯏꯆꯟꯒꯤ ꯐꯤ ꯄꯨꯔꯒ ꯎꯃꯪꯂꯣꯝꯗ ꯆꯠꯈꯤꯕ ꯑꯩ ꯎꯍꯧꯏ. ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕ ꯋꯥ ꯉꯥꯡꯉꯤ. 이때마 마나 하리부 와시 용품 여우도 원 아이디 한뜩 톡리부 토독싱체 카라다 오이르베수 한나버니 하이드나 징공다 라이틴기 포츠이 타버 셀루버니 아두가 마나 마기 마천 누피기 피 후라리 하이드나 아이원데 이란 시리버니네 이때마 오이드방 남기는 쿠라. 오이드방 남기는. 야, 아무튼 나이코, 아무튼 탑타고. năng 아파봐 앙앙니 이마복 강이 이마복나 하이르부 와세 năng 아무튼 문나 다코. năng 네 망기부 라나 우름바시야. 망기 레람드라바디 레카이셰 아무까 해는 와가도리바니. 마나 미앙기다막다 아영농된 카이드나 혹은 떠우리바니. 이때마 마기 마천 누피드수 말라나버더기 아이나 마코이다 삿두나 라인 비루이니 너야 낭낭 칼리부도 라리코 나이코니 아이나 비야도 뿌키 하이버기 낭 프라만 비방암브로 ꯑꯩꯒꯤ ꯏꯃꯤꯠ ꯑꯅꯤ ꯑꯁꯤꯅ ꯎꯍꯧꯏ. ꯅꯪꯅ ꯑꯐꯕ ꯁꯥꯖꯤꯟꯅꯔꯒ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯋꯥꯕ ꯇꯥꯟꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯏ. 너야 망기나 낭기나 짠누피기 빵이 하리시디 낭 어두대 가우더바 파이코 이붕아. ꯃꯍꯥꯛꯅ ꯀꯟꯕꯗꯤ ꯉꯝꯈꯤꯕ꯭ꯔꯥ? ꯍꯥꯏꯕꯤꯌꯨ. ꯍꯥꯏꯕꯤꯌꯨ ꯏꯃꯥꯕꯣ. ꯂꯦꯝꯕꯤꯕꯨ ꯃꯍꯥꯛꯅ ꯀꯟꯕꯤꯕꯗꯤ ꯉꯝꯈꯤꯕ꯭ꯔꯥ? 잘해. 너야 레포. 낭나 망기다 시리브 마란도 좀함 야우더바니. 레카이 미암제 따나라 아버디 낭 대샤로이 하나 투나 살아오라. 살아. 얌 투나 살아. ꯑꯁꯦꯡꯕꯗꯣ ꯃꯌꯥꯝ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯈꯪꯉꯛꯈꯤꯅꯤ. ꯇꯥꯆꯥꯎꯕ, 이전에 ꯊꯣꯛꯂꯤꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯆꯤꯡꯅꯩ. ꯁꯤ ꯂꯝꯕꯤꯗ ꯊꯣꯛꯈꯤꯕꯗꯨꯒ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦ. ꯆꯤꯡꯉꯤꯕ ꯑꯩꯁꯨ ꯄꯦꯟꯗꯅ ꯂꯩꯔꯤꯕꯅꯤ. ꯅꯍꯥꯟꯗꯣ ꯑꯩ ꯂꯣꯌꯥ ꯍꯣꯏꯗ ꯆꯠꯂꯨꯏ. ꯆꯤꯡꯁꯤꯗ ꯆꯠꯂꯒ ꯑꯁꯦꯡꯕꯗꯣ ꯑꯃꯨꯛꯇꯪ ꯊꯤꯔꯨꯁꯦ ꯍꯥꯏꯗꯅ ꯍꯧꯗꯣꯛꯎꯕꯅꯤ. ꯑꯗꯨ ꯃꯥꯅ ꯃꯌꯥꯝ ꯇꯥꯟꯅꯒꯤꯁꯦꯅ ꯑꯗꯨꯝ ꯌꯥꯔꯛꯇ꯭ꯔꯦ. ꯑꯩꯁꯨ ꯅꯨꯃꯤꯠꯇꯣ ꯅꯤꯡꯍꯟꯅꯔꯒ ꯑꯗꯨꯝ ꯍꯜꯂꯛꯑꯦ. ꯇꯥꯆꯥꯎꯕ, 이전에 ꯍꯧꯖꯤꯛ ꯂꯩꯔꯝꯒꯗꯕꯁꯦ ꯆꯤꯡꯁꯤꯗ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯒ ꯇꯧꯁꯤꯔꯥ? ꯉꯥꯏꯈꯣ ꯇꯥꯆꯥꯎꯕ, ꯗꯥꯂꯣꯌꯥ ꯑꯝꯇ ꯂꯥꯛꯈꯤꯁꯅꯨ. ꯗꯥꯂꯣꯌꯥꯗ ꯂꯥꯛꯄ ꯂꯥꯛꯑꯦ. ꯏꯇꯥꯎ, ꯏꯕꯥꯅꯤ ꯅꯪꯒ ꯋꯥꯔꯤ ꯑꯃ ꯇꯥꯟꯅꯒꯦꯅ ꯉꯥꯏꯔꯝꯕꯅꯤ. ꯆꯥꯎꯕ, ꯅꯪꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯗꯣ ꯑꯩꯁꯨ ꯈꯪꯏ. ꯑꯩꯁꯨ ꯃꯗꯨ ꯍꯧꯗꯣꯛꯀꯦꯅ ꯂꯥꯛꯏꯅꯤ. ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯋꯥ ꯇꯥꯟꯅꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ. ꯁꯦꯟꯗꯣ ꯆꯤꯡꯗ ꯆꯠꯂꯒ ꯐꯪꯅꯕ ꯑꯃꯨꯛꯇ ꯊꯤꯁꯤ. ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯆꯠꯁꯤꯔꯥ? ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯨꯔꯦ. ꯊꯤꯕ ꯌꯥꯕ ꯊꯤ. ꯑꯗꯨꯕꯨ ꯏꯆꯟꯗꯣ ꯐꯪꯗ꯭ꯔꯦ. ꯗꯥꯂꯣꯌꯥ, 이전도 희양아 타고도 나왔다 소리를 내는 거니. 희양아 타고도 대용진도 오고 방자해. 어떤 아빠의 호연 농다람세 짜나부터 없이. ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯌꯥꯆꯪꯉꯛꯄꯗ ꯑꯩꯈꯣꯏꯅ ꯂꯩꯖꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯆꯪꯅꯕ ꯇꯧꯁꯤ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯌꯥꯆꯪꯕꯗ ꯊꯦꯡꯅꯔꯁꯤ. ꯆꯠꯅꯕ ꯇꯧꯔꯁꯤ. ꯆꯠꯁꯤꯜꯂꯣ.
ꯆꯥꯎꯕ ꯆꯤꯡꯂꯦꯝꯕ ꯀꯔꯤ ꯇꯧꯔꯦ ꯃꯃꯥꯡꯒꯤ ꯃꯅꯤꯡ ꯂꯩꯀꯥꯏ ꯊꯧꯗꯣꯛꯇꯨꯗ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥꯈꯩ ꯎꯃꯪ ꯑꯁꯤꯗ ꯆꯪꯂꯨꯕꯗ ꯃꯣꯏ ꯅꯨꯄꯥ ꯑꯃꯠꯇ ꯍꯤꯡꯅ ꯊꯣꯛꯂꯛꯇꯦꯅ ꯍꯥꯏ ꯃꯤꯌꯥꯁꯨ ꯌꯥꯝ ꯊꯤꯅ ꯍꯥꯜꯂꯦꯅ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯈꯛꯇꯅꯤ ꯆꯤꯡꯂꯦꯝꯕ ꯑꯩꯈꯣꯏꯁꯨ ꯅꯨꯄꯥ ꯃꯆꯥꯅꯤ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯁꯤꯗꯤ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯍꯦꯛ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇ ꯃꯥꯅ ꯉꯝꯃꯤ ꯑꯩꯈꯣꯏꯕꯨ ꯍꯥꯠꯁꯅꯨ ꯑꯩꯈꯣꯏꯅ ꯉꯝꯃꯤ ꯃꯥꯒꯤ ꯃꯊꯧ ꯂꯧꯁꯤ ꯆꯤꯡꯂꯦꯝꯕ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯆꯠꯁꯤ ꯃꯤꯀꯨꯞꯅ ꯍꯨꯝꯁꯤꯡꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯟꯊꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯏꯆꯟꯗꯣ ꯊꯨꯅ ꯐꯪꯅꯕ ꯇꯧꯁꯤ ꯃꯄꯨ ꯊꯥꯖꯕ ꯊꯝꯁꯤ ꯂꯣꯌꯥ ꯍꯧꯖꯤꯛꯁꯦ ꯄꯨꯡꯁꯨ ꯅꯣꯡꯌꯥꯏ ꯌꯧꯔꯝꯃꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯃꯐꯝ ꯆꯥꯕ ꯑꯃꯇꯪ ꯌꯦꯡꯉꯒ ꯄꯣꯊꯥꯅꯕ ꯁꯤꯟꯁꯤꯅ ꯐꯔꯦ ꯃꯃꯥꯡꯗ ꯆꯨꯝꯅ ꯆꯪꯁꯤꯜꯂꯁꯤ ꯑꯗꯨꯒ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯉꯒ ꯄꯣꯊꯥꯔꯁꯤ ꯂꯥꯛꯑꯣ ꯆꯤꯡꯂꯦꯝ ꯆꯠꯅꯕ ꯇꯧꯁꯤ ꯁ꯭ꯋꯥꯏꯁꯤꯅ ꯈꯔ ꯀꯣꯛꯏ ꯃꯐꯝꯁꯤꯅ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯗꯤ ꯏꯇꯥꯎ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯑꯍꯤꯡꯁꯤꯃ ꯄꯣꯊꯥꯔꯁꯤ ꯏꯇꯥꯎ ꯆꯤꯡꯂꯦꯝꯕ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯅꯦ ꯋꯥꯗꯦꯗ ꯂꯣꯌꯥ ꯏꯆꯟ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯈꯥꯡꯃꯤꯟꯅꯕ ꯇꯥꯔꯦ ꯆꯥꯎꯕ
능 시대나 렌너 순간 타로에 담는 거지. 예. 잡아! 잡아! 진행봐. 진행봐. 잡아도 내려면 나 줘봐. 아무튼 연구시. 잡아! 나 줘봐. 잡아! 나 줘봐. 잡아! 나 줘봐. 전. 잡아! 짠! 잡아! 전. 짠! 짠! 달로야. 센스티브 강들이 다 싸우지 티브 강들. 가이노지 또 되지. 아코이 방금 티대야 돼. 싸우고 멍지다. 세늘렘 되지 가야 돼. 진행봐. 너무 아픈 쳤다가나. 전도 항로가 티지. 너 정선지.
지내봐. 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 이젠 뒤질러. Dame tu mão. Sai. Sim. Cadê? Bolo. Não mau pun sudah kamu dengar. Ai kim te khang de. 지내봐. 나 통로부터 오시라. 나. 이제 부르게 하면 두통으로. 잡아.
이봐 이놈아, 너싸부터 오지 안 비웃고 Nang merisu, nang kau rubra, nang inapado in hatok aga. Umangas dalang tuktura yang atau walang kibani. Adu kan nang gusu, kapun si cepagi daruan ton kita bani. Mo yisibu karido ko yaw rajak no. Adu ka nang merisu ay mayok telepasari. Mani. Laikai sa tolong tudok punamak ay sin bangagtani kusin turang punamak ay gini hujikti na thoy machado ay nilobo taredo ya hey Sila obi ma. Lekay som na telakyo. Lekay som na telakyo. Una mang telakyo. Studio mayang. Asin sa na gisuni na tola ba? Asin na ne. Kaya si tuwa ba ng alise? Mana, ni mga alise na ba kaya imatay mangan kiba? Ay siya imatay magsulong kiba? Tagin kayo. Tagin na kayo. Tagin na kayo! Ay, isang imalagay kayo! Tagin na kayo! Kung iisagin mo, try nung siba ng di! Ay, nalim na aron! 예, 탕 타고,谢谢。 Ay,
Baba. Baba. 달로야, 달로야. ꯅꯪ ꯂꯩꯔꯥ? 학장 그렇게 걸어봐. ꯈꯨꯠꯁꯦ ꯂꯦꯡꯕ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯣ ꯉꯥꯏꯈꯣ. ꯆꯥꯎꯕꯒꯤ ꯀꯩ ꯄꯥꯎ ꯂꯩ? ꯃꯌꯥꯝ ꯆꯪꯗꯅ ꯎꯃꯪꯗ ꯆꯠꯂ ꯊꯤꯔꯨꯕꯅꯤ. ꯐꯪꯗꯦ. ꯍꯧꯖꯤꯛꯐꯥꯎ ꯐꯪꯗ꯭ꯔꯤꯁꯤꯅꯗꯤ ꯃꯥꯗꯣ ꯍꯤꯡꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ. ꯃꯥꯒꯤ ꯊꯧꯅꯥꯗꯣ ꯑꯩ ꯊꯥꯒꯠꯂꯦ. ꯑꯗꯣ ꯃꯥꯒꯤ ꯂꯩꯍꯧꯔꯤꯕ ꯃꯆꯥꯗꯨꯒꯤ ꯈꯜꯂꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯣ ꯐꯔꯦ ꯗꯥꯂꯣꯌꯥ. ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯔꯒ ꯍꯛꯆꯥꯡꯕꯨ ꯊꯨꯅ ꯐꯒꯗꯕ ꯇꯧꯁꯤ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯎꯈꯤꯒꯦ. ꯐꯔꯦ ꯐꯔꯦ. ꯆꯠꯂꯣ. 나암이라. ꯑꯧ, ꯅꯪ이 ꯂꯩ ꯌꯦꯡꯕ ꯂꯥꯛꯑꯝꯃꯤꯔ? ꯂꯥꯛꯑꯝꯃꯤꯅꯦ. ꯑꯩꯁꯨ ꯗꯥꯂꯣꯌꯥꯒꯤ ꯑꯅꯥꯕꯗꯣ ꯍꯪꯕ ꯆꯪꯉꯨꯕꯅꯦ. ꯃꯁꯥ ꯌꯥꯝ ꯀꯟꯈꯠꯍꯧꯔꯦ. ꯐꯒꯠꯂꯕꯅꯦ. ꯑꯗꯨ ꯗꯥꯆꯤꯡꯂꯦꯝꯕ ꯗꯥꯆꯤꯡꯂꯦꯝꯕꯅ ꯍꯥꯏꯅꯤ ꯍꯥꯏꯗꯨ ꯀꯩꯅꯣ ꯍꯧꯖꯤꯛ ꯍꯥꯏꯔꯣꯗꯅ. ꯀꯣꯟꯅ ꯍꯥꯏꯔꯁꯨ ꯌꯥꯕ ꯋꯥꯅꯤꯗ. ꯀꯣꯟꯅ ꯃꯤꯅ ꯍꯟꯖꯈꯤꯖꯅꯤ. ꯑꯗꯨꯗꯤ ꯂꯩꯁꯅꯥ ꯅꯉꯣꯟꯗ ꯑꯣꯏꯅ ꯍꯥꯏꯔꯝꯃꯒꯦ ꯂꯥꯛꯑꯣ. ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯗꯨꯗꯤ. 나중에봐. 야래. ꯅꯪ ꯅꯣꯡ ꯅꯤꯅꯤꯁꯤꯗꯤ ꯆꯤꯡꯈꯣꯡꯗ ꯂꯥꯛꯄ ꯎꯗꯦꯅ. ꯑꯩ ꯂꯥꯛꯇ꯭ꯔꯦ. ꯅꯪ ꯋꯥ ꯉꯥꯡꯕ ꯉꯝꯃꯤꯅ. ꯑꯩ ꯏꯃꯥ ꯄꯨꯛꯅꯨꯡꯒꯤ ꯋꯥ ꯉꯥꯡꯕ ꯉꯝꯗꯕ ꯅꯠꯇꯦ. ꯃꯥꯏꯕ ꯃꯪꯒꯤꯅ ꯐꯠꯇꯕ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯕꯨ ꯂꯣꯟꯊꯣꯛꯍꯟꯈꯤꯗꯕꯅꯤ. ꯃꯥ ꯍꯦꯛ ꯂꯩꯈꯤꯗꯕ ꯃꯤꯀꯨꯞꯇꯒꯤ ꯑꯩ ꯋꯥ ꯉꯥꯡꯕ ꯑꯃꯨꯛ ꯉꯝꯂꯛꯈꯤ. ꯑꯩꯅ ꯁꯨꯝ ꯇꯥꯕꯗ
ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯅꯪꯒꯤ ꯄꯥꯕꯨꯡꯅꯤ ꯍꯥꯏꯅ ꯇꯥꯏ ꯑꯗꯨꯒ ꯃꯥꯕꯨ ꯍꯥꯠꯈꯤꯕ ꯃꯤꯁꯛꯇꯨꯁꯨ ꯃꯥꯏꯕꯃꯪꯒꯤ ꯑꯣꯏꯔꯝꯃꯦ ꯊꯧꯗꯣꯛ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯄꯥꯕꯒ ꯈꯨꯔꯥꯃꯪꯒꯤꯒ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯔꯝꯃꯤ ꯑꯩꯈꯣꯏ ꯄꯥꯕꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯛꯈꯤ 시장기 드레시디 어떤 거 먹으면 네, 너무 시부 빠먹으러 잘안 해봤다. 아도 오랜 바자 살다가 시장이 빠먹진도 로이를 이거 돌리고 썰었어 ꯃꯥꯏꯕ ꯃꯪꯒꯤꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯦꯜꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯈꯤ ꯃꯥꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯑꯩꯒꯤ ꯄꯥꯕꯒꯤ ꯁꯦꯜ ꯀꯌꯥ ꯑꯃꯁꯨ ꯂꯣꯏꯁꯤꯟꯈꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯈꯟꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ तामंगी आइगी सेल कई नोंगे सिंगे हाबनो नांथोइबा हौजिकति पैसांबो लेति अस तामंगी ना पैसा लेते लेतेद्रा था के हम होग्रे लेतदन तोइदि हेदुना नंग मतम खरदि गाइखुको ननाउजे तामंगी का करबा पुलुबदगिने सेल लोइना मांखरे पुथारे आइदि हाइजरि बसिनि हंत हप्ता सिगि मनुंगा आइगी सेल दो सिंतोक बिरकदबन नांथोइबा लेते ना के गेनो ओ हाइ हाइ अदु ओरबदि आइजु नोंने नमने लौगनि नोंमा अमा असेंबा तंजा येंगलगा खुरामंगीना पाबाबु कौथोकलगा अहल लमा ओइरगने अदु याम इजल लेतब थबक तौगनो आइगी सेल दो अथुब मतमदा सिंदोरकदब करिगुंबा उरई पारी तौदना लेनबदिने अइना कइदोरके हाबिदो नंग नुमित छिने कंदोए थौदोक्तुगी मतांगदा अइना लेकाई मियामदा ताके हाइदना चटलिंगै अइगी पाबगी असिबक सांग अदुबु महाकना चिंगदा पुदुना यामना थोबोलहनखिबनी अशुमना माना अइगी पाबबु हातखिबनी लेकाई मियामदा लिंबीगी सकलोन लौदुना किहल्लिबा दुसु महाकी खुजिन थौरा ngakतनी अदो ngasidi laikai ase nangi natengdagi ingna chingna awana tadana leiba phanglani लेकाई असिदा लेरिबा मी खरदसु अइना ngang ओइरिङैदा असेंबदो खंगनबो होटनखि अदुबु कनामतना अइबु थाजबिखिदे माइबगी मिचंगदा लोइना चंखि अदुबु ngasidi अवाबा पुमनमक कोक्लनि अइगी इपागी थवाइसु लाइरमलेंदा इंगना चिकना तिनख्रे पुमनमकसे नंगी थौनादुना ओइबा ngamlibani अदो इचंदी कैसु तौद्रबरा कैसु तौद्रे ममानबी होइदा सखिमनि अदो हौजिकति मयामना नंगी असेंबदो खंगबनिना नंग असुमना लेबसे तो मयामनासु नंगी अंगम अंगम मतेंग पांगसेना वातानारंबनि कैसु नुंगाइतबो खलुरानु हौजिकति हराउना लेबे तमसे फरे अदुदि आय अमुक चलुगिगेको अदो नंगी मिंगदु कयेबा nganthoi ओ चलुगिगे